ngasi Manipur Exploring Knowledge YouTube channel na pujarakli prithibida khwaidagi tangba hainau makhal ama karigumba matamda aikhoina kaithela chatuna hainau leiba matamda kg amada lupa chani pi hairakpa matamda tangmalli haiduna maman tanaba yamna wana hainai aikhoina kaithelda hainaugi kg amada piba mamal asi lupa 100 chani dagi henna piba thengnade adubu handak Madhya Pradesh ki Jabalpur city gi farmer matai manau anina hainau pambi anikha sangnabagidama security guard mari amadi hui taruk nektuna hainau pambi anidu sanghanbagi paw ama tanakhre hainau adubu kayam tanglamgadaba karama makhagi hainau oibajano mayamna hangnakhiba wahangni farmer matai manau ani rani amadi sankalp parihar anina hainau pambi anidu sahi anigi mamangda thakibani haina phongdokli makhoi anina thakhiba matamda hainau asigi maramda karama makhagi hainau no haiba karisu khangkhide adubu hainau aduna mapung marai pharaktuna ruby machu haibadi murenaba angangwa machugi hainau makhal ama palaktuna hana khangnakhiba hainau makhal singdagi tongan tonganba top topa hainau makhal ama palakhi sahi marigi mamangda makhoi anina chenaida yubi pambi lawbo chatpada train manungda thengnaba mi amana hainau pambi char asi pirakpani hairi pirakpa matamda pambi asibu chectionna yengsinnabasu pautak pirakhi hairi makhoina hainau makhal adubu maming khangdabadagi hainau adubu thariba parihargi mamagi maming lawduna damini haina thonki adubu kona thangda hainau asi prithibida khwaidagi tangba Japan gi hainau makhal amani haiba khangba ngamki hainau adugi maming Miyazaki haina khangnai adubu parihar matai manau anigi mafamdadi hojiksu damini haina adum kauri parihar gi loinabi ranina asumna phongdokli hainau makhal asi mi kaya amana leinaba lai Mumbai da base tauba jewelry hangba miyoi amana su hainau kg amada lupa 1,000 pirage haina phongdoklambasu leiki hairi adubu parihar amadi rani anina hainau adu hojik phawba kana amatada yondri yonbagi mahutta hainau pambi anidu mapung marai phana panaba honari haukiba chahida hainau asina panba horkpa matam anauba hainau makhal ama pale habasi pham adugi akoibada leiba miyoi singna khangnarakpadagi akoibagi miyoi singna lonna hainau adu rankhibaki wafamsu phongdokli maduna makhoi sing adudagi ngakthoknaba tangai phadana hainau pambi ani asi ngak selanbani haina phongdokli Miyazaki hainau makhal asi malemda khwaidagi tangba hainau makhal amani hainau makhal asi kaithelda Tayono Tomago natraga X of Sunshine maitelonda hairagana numitki marum haina khangnai hainau makhal asi Japan gi kha ithang thangbada leiba Kyushu Island gi Miyazaki city da maru oina panba hainau makhal amani hainau asigi mamingsu city asigi maming lauraga thonkhibani hainau makhal asi hainau amada yamdrabada gram 350 lumi loinana chini gi sangna chada 35 dagi tadana yawi expert singi matung inna hainau asi mpung phana haunabagi dama nungsagi maisa yamna kuina phangba mafam nong marang kaina chuba mafam ka hena ingdaba mafam dakar oi hairi hariba aing asagi maung asi Miyazaki city dadi mapung phana phangbana hainau makhal asi city asida marang kaina puthoi sahi amada April thadagi horaga August phawbadana hena hainau makhal asi mapung phana pali hairi mamangda hainau makhal asi yonbada kg amada lupa 9,900 chatukdagi horaga lupa lakh 2,100 phawba yauduna khwaidagi tangba hainau makhal ama oikhi haiba hainau makhal asi Japan da natana Thailand Philippines India Bangladesh na singba mafamdasu hawi hainau makhal asi Japan dagi atopa country da thadokhinabagi damak yamna sectionna yengsinduna khwaidagi pharaba hainau makhal adu damak thadoi makhoi sing adubu X of the Sun numitki marum haina khangnaribasi hariba hainau makhal asi hakchangdasu yamna kanaba pi hainau makhal asida miyobigi selbu tongan tonganba chemical singdagi ngakthokpa ngamba antioxidants mahung phana yawi masida natana miyobigi skin bu phajahanba ngamba beta carotene su yauri loinana hakchangi igi khongjel heart pu phana lahenbada mating pangliba folic acid su yawi mit chokpadagi su ngakthokpa ngami isam samna hairabada cancer gi risk hanthali skin phajana thamba ngami loinana cholesterol gi changsu hanthali
ꯃꯤꯌꯥꯖꯥꯀꯤ ꯍꯥꯏꯔꯤꯕ ꯍꯩꯅꯧ ꯃꯈꯜ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯇꯥꯡꯕ ꯍꯩꯅꯧ ꯃꯈꯜ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯍꯩꯅꯧ ꯑꯣꯏꯔꯤꯕ ꯀꯣꯍꯤꯇꯨꯔ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ꯫ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯃꯨꯔꯁꯤꯗꯥꯕꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯍꯩꯅꯧ ꯃꯈꯜ ꯑꯃꯅꯤ꯫ ꯍꯩꯅꯧ ꯑꯃꯗ ꯂꯨꯄꯥ 1,500 ꯐꯥꯎꯕ ꯌꯣꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯍꯩꯅꯧ ꯃꯈꯜ ꯇꯣꯞ ꯑꯦꯟ ꯃꯦꯡꯒꯣ ꯕ꯭ꯔꯤꯁꯕꯦꯟ ꯄ꯭ꯔꯗ꯭ꯌꯨꯁ ꯃꯥꯔꯀꯦꯠ ꯆꯦꯔꯤꯇꯤ ꯑꯣꯛꯁꯟꯗ ꯍꯩꯅꯧ 13,000ꯇ ꯂꯨꯄꯥ 1,55,000ꯗ ꯌꯣꯟꯗꯨꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯒꯤꯟꯅꯤꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯂꯩꯔꯤ꯫ ꯏꯅꯧ ꯅꯧꯕ ꯃꯈꯜ ꯑꯃꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯑꯂꯤꯔꯥꯖꯄꯨꯔꯗ ꯍꯧꯕ ꯅꯨꯔ ꯖꯍꯥꯟ ꯍꯩꯅꯧ ꯃꯈꯜ ꯑꯁꯤ ꯍꯩꯅꯧ ꯑꯃꯗ ꯂꯨꯄꯥ 500ꯗꯒꯤꯅ 1,000 ꯐꯥꯎꯕ ꯌꯣꯜꯂꯤ ꯍꯥꯏꯔꯤ꯫